Video si hautingi mangoinana handak Indiana thalibak yaukibagi mai paklaba mission adudi yaukiba iramdam masigi chakthok chaningai oiraba scientist oza ningthojam rakhubu thamoidagi thagatpa phongdokchari ngasigi videos dagi mamutana khangminasi India gi mai paklaba thalibak mission Chandrayaan-3 gi maramda Chandrayaan gi maningda 3 hablibas gi maramdi Indiana thalibak da thijin humjin basalibas si handak kisna ahumlak subuni taklibani punsilaga Chandrayaan-3 haibasi spacecraft asigi mamingni masi handak ki July tarik 13 nungthil pung 2 minute 35 chatpa matamda Andhra Pradesh ki Sriharikota da leiba Satish Dhawan Space Center dagi thagat khibani Chandrayaan-3 spacecraft asi saruk ahum punsilaga sakhibani lander amane rover amane aduga propulsion module amane spacecraft si ahanbada launch vehicle amada hana hanjala thamgani launch vehicle asigi maming LVM-3 kawi masi ipau phonanaba satellites amadi spacecraft sing sigi geostationary orbit state thingat halunapkadamo ISRO na sakhibani aduga matangsda launch vehicle amadi propulsion module ani si confuse pigano line haijage launch vehicle ki mathausi spacecraft si orbit pau thingalpani orbit yor padaidi makhatana launch vehicle ki mathau tadre aduna madi mai chakthik chakhiba natraga samudrada taslakpa amat tawhorani Chandrayaan-3 spacecraft asna yerum mong mantakpa prithvi ki lambel asi yor padaidi masum maranai orbit sta koina ungma horani koina chatpa horani madudi satellite singi matogum adumna Kepler's law of planetary motion khangboiragadi kudimmaksi yam line bhap tabiramgani sida leire magi law humdu yam line haijage thana prithvi gi akoibada koiraga chali haibasimadi akhoi khudimuna khangle yerum mong mantak tawba prithvi gi lambel prithvi gi orbit state amutang ingbiyo thaja gi lambel orbit si tangkak amadadi prithvi gi yam naksnai aduga prithvi de yam lapthoki ba tangkak amasu leiri Thazagi lambel na prithvi da khwaidagi naksilakpa tangkak sigi point sibai khoina perigi haina khangnai aduga khwaidi lapthokiba tangkak point sibunai khoina apogee haina khangnai adude khoi wari mukhamu chathara aji launch vehicle na Chandrayaan-3 spacecraft si prithvi gi yeru mong mantak to orbit thamam badaidi Chandrayaan-3 orbit da maranai koina chatpa horakani haijakre koiba horakre Sidaidi lekhada Satish Dhawan Space Center le horiba scientists amadi engineers na tawduisi thagi lambel na prithvi de khwai lapthoki batangkak ekpaji se hek europaga moina propulsion module start tawgani masna maram oiraga spacecraft asi nakanda khajik inthoraktuna prithvi gi anisu lambel second luft tuina changsilakani propulsion module start tawduna spacecraft si anisu lambel de insilakpagi thabak si masi khwai lapthorakpakan ekpaji de tawribagi maramdi orbit the lady any spacecraft natraga satellite amagi velocity si moina garha amagi mayada nakslim khai wangkhali aduga lapthura im khaina taptharak pagini scientists amadi engineers sing namukana propulsion module start tawduna ngangkhatuna apasi hek yorpaga prithvi ahum sub lambel paringdamu insilakani asumna hanjin mangarak tawbudai spacecraft si prithvi gi orbit tarpuna thajgi orbit tuina changsin bahorakani Atopo wahida hairagna spacecraft si prithvi gi chingsinbai shakti dai nanthokhrani haibani aduga swaida leriba firai point sibunai khoina lake range point haina khangnai masi achoba mass ani gi chingsinbagi safu chap manaba mapa adune spacecraft asna thagi leimaidagi kilometer chamkhak wangkhana lerpa tanja aduda Vikram haribu lander si maranai propulsion module dagi tukhajartuna thagi leimaida tasinba horakhani Matangsta hangbiyai Vikram lander si propulsion module dagi tokhajara matamsdaida propulsion module asi madi kamda horani propulsion module asi ma thajgi orbit ta koina paira lehungni relay satellite amoina panbayai propulsion module asi masi ipau phonanaba communication system haplibani masna lander rover amadi prithvi ahum si ipau phonaba yahandoribani Lander na propulsion module dagi hek tokhai kibuga mathangi step si soft landing tawbuni haidi lander si yang zara na paitharaga thagi leimai de do flaw na thumjulubi yabnade thot meng na kai toy mata yaw de bitasin gadabani
natradi Chandrayaan-3 dasadumuk tadoini. Aduna thot mingna tapna tasinba yanabudam landers da thruster mari pali arrival haida engine harasu yai. Moi marisna mathaklomda inkhatpagi saphu ma puthorakani. Aduga micro kamthokphonggi machin exhaust nozzle na gimbal namagum mathau toruktuna mong hadana softly taslangadoribani. Aduga tasindoisna thazigi south pole kha miru mayadani. Akoina matangsda hangba yaba wahangdi soft landing tawba si masi tangai phadabra. Engine mari thoina policy masi pandabi sail shooting tingdabi daikoi parachute siznaraga tasilhanbadi yaroidra. Maramdi America nadi moigi curiosity amadi perseverance saribi rover anisi Mars tasilhanbada parachute siznakribani. Matangsda adamna khangbigadabadi Mars grahagidi masagi nungsit ki role atmosphere lay aduga thazagidi leite. Jingsinbagi sakti si thazagidi yam soli. Masagi nungsit ki role sundrangda paithokkidanaba phazila thambanga machangi jingsinbagi sakti edu magi leijade. Parachute tarakpa haibastabu parachute makhaduda nungsit leibagi tangai phadab leidibani. Masna brekum aphapun pisinduna tapna tarakpada tingbang libani. Mars tadi nungsit khara lei tha dadi leite. Maramsina tha khongchat ki damutadi parachute si darkar tade thruster gi mathau tar e. Vikram lander na thag leimai thek tasin baga lander sigi makhada paliba thongsing hangdoraktuna khutsim gi lambel rail tracks haidharakani. Aduga Pragyan mingthonba rover asi sigi rail state nantharaktuna thag leimai da khamag leigani. Rover si maranai thousand chaka pali. Wamachang da hairabada lander amani rover gi mathausi thag leimai thijin humjinba nainabani. Kaidongnaba ising leivei ingit irang leivra khangdoknaba amadi thazigi geology leisamlo nainaba loina magi environment su study tawnabani. Atomna maru ina khangdoisi posak ahum khangni. Number 1 thagi akoibida koina pairaga relay satellite amoina mathau tawriba kg lising ani cham nifuni panlom lumba propulsion module. Number 2 lander Vikram madi taslakhiba mphomsdagi lengdabi leiraga mathau tawdoini. Lander se kg lising amga chatret kun mangarom lummi. Number 3 rover Pragyan madi koithau thauraga leipak sample sing khomgani experiment sing tawgani picture sing kapkani thalipak ki map su mane yekani aduga hutpi khotpi drilling gi thabok sudum tawgani aduga rover si kg kun taret lom lummi. Chaka taruk panba rovers na koithau thauduriba adagi mathau sing tawduriba si nungsa mangal gi sakti solar energy dakini. Propulsion module lander rover moi humsi matam chupagi thalibakta leiradwini prithvi da hala aroi. Interesting oiba point amana rover sigi maning chaka singdi isro gi logo amadi national emblem hakli. Maramsna mana thaukiba mafam singda India su thagi leimai yarom le haibagi khudam leihorani.